किलोमीटर चौहु मरीफुतरा निपान रोम सांगबा मणिपुर गा ताइनबा इंडो म्यांमार बॉर्डर दा बीजेपी लैंगांगना सुपनदगी किलोमीटर 9.2 खग बॉर्डर फेंसिंग तौरिबा सिददी मितोब सिंह चंगलम लोइद्रा हाइना सीएलपी की लीडर हानगी चीफ मिनिस्टर ओक्रम इबोबिना लैंगांगता हंगलकली ngasi congress bhavan da pangthokpa pawgi mifam amada wafam asi phongtokladuna hanagi chief minister okram ibobina hai manipur gi luraba tanfam asida ruling amasung opposition ani gi marakta awai akhum taunaraga leibasi ikainingai gi masagni adubu leingak asina sasan tauba hitraga congress party gi da taishinbagi thawang ama chatharagli ba se laibak thibane Manipur amasung Myanmar anigi marakta lairiba ngamkhaigi asangba ase kilometer chauhu marifutara nipan romni kumjali singani tara mathoida Ministry of Home Affairs na Indo Myanmar border ase fencing haunaba lupa crore kuntra mangaga lag marifutara mapan ge sanfam approve tawki Congress Party na laingak pairingai matam kumjali singani tara mathoidagi lisingani tara humdai faubada Indo Myanmar border gi sarukta kilometer mari 10 anigi asangba ase fencing loikrabane बीजेपी की लैंगाक लाख्रबा मतुंगदा इंडो म्यांमार बॉर्डर की सरुकता किलोमीटर 9.2 फेंसिंग तौब लोइरे हाइरिबसे कांग्रेस की मतमदा किलोमीटर 9.2 दे लोइरमलबनी हाइबसे निंगसिंग बचुंगने मणिपुर अमसुंग म्यांमार अनिगी मरक्ता लैरिबा किलोमीटर चौको मरीफुतरा निपान रोमगी ngамखै सरुकसिदा सुपनतगी किलोमीटर 10 रोम खक फेंसिंग तौरगा लेमहौरिबा किलोमीटर चौको मरीफुतरा ngakpigani chahum marifu nipan asidade mitop sing changlam loidra haibase lengakta hangningi nakal amaromda paliba lengak asina foreigner yauna su chana halamle haibagi matang da palladuna okram ibobina makata na hai Congress ki matamda center ga kupna khanaraba matung nakal ahum gi marakta su chana khibane masida joint monitoring group semduna checksin na yengsinbagi thabak su chathaki karigumba su asi lauthoke hairabasu State Cabinet na warep ama lauraba matung Joint Monitoring Group da khanghangadabani haibasi sugi ground rule da mayek sengna yauri suda foreigner yaure hairabadi foreigners act ki makhada mathau taba thabak lokhatpa yai madu tawbagi mahut Congress Party da tainaraga leibasi ikainingai gi masakni haina okrami bobina makhata na phongdokhi Hojikta sorry haibdi yaroi you should be held moral responsibility adu masana moral responsibility the khangadi magi tohum thokpa ai resign tohum thokpa kari thoi haibdi he should have to be decide ikai dro do hojikta sorry na haibisi madu punamaki daita se na thaina na chatlaga congress matamda su sign tawrambadagi thoan bani mitop mayam ama Myanmar dagi thajala thoam bani haibise akhoi gi international boundary se Manipur ki se Nagaland aduga Mizoram thadana kilometer sahum ga maudrani pani almost kilometer samari gumbane hoji kilometer mapan da khari akhoi government na khawa haurambadu adugi tangkhai kitang hena da adu da khari adu kilometer tara khare khalaje moina di tara loire haibane ba adu Zigli Horba kilometer 388 Hujiksu Poras Wina Jungle Wina Hang Layba. Adadi a BJP me Sangba Yadi and a higher mantram Torga Sangalam Muidrava. Sigum Wangang Mishni Koidi Ibu Gaida Masia Kum Todang, Alitangana Vizi Masita Adu Moin and Gangsala, Nina Moin and Gangam Nina Koina, Shengdo Pamadi Darkar Waiba. Howjik ki violence ki responsibility di howjik paliba double engine ki lucingiba Sri N Biren Singh ni haibasi he admitted he claimed he said sorry and asked apologize maramaduna mahakna responsibility laurabnina howjik ki leidiba violence masi what will be his next step because he already claimed the responsibility of this present violence. Aduna madu makawin sa tabiro hawjiti Congress ta haibasing dusu magi aroiba wahaidadi he said sorry and I repeat he said sorry and asked the people to apologize. So it is quite baseless whatever he said. He just self-contradictory. Aduna magi responsibility came to jagramnina magna dum double engine government na pubiro makata step changjan biro haina ai side gi su thamjari